खुरुमजरी मैम आई मोहले हजिक ngasi ai kano se akhoi gi paw na khangna Mumbai dari paw na khangnai ko aduga Manipuri da ban haibdo ban du da ban ga loina na vada manung da kamaina ban duga halaga chana na ba vada aduga chutney adugido semjerake Mumbai da yam famous oibani Mumbai Maharashtra da vada paw hairaga adu semjerake karamba arrival steps ta semjerake ko lao chalase adudi ai kitchen da tangasi cook tawrasi हजी कोई 250 ग्राम मैदा लौरसी अदगी शुगर से ऑप्शनल नी 1 टीस्पून सिने ईस्ट नी इससे हाफ टेबल स्पून नी मिल्क 1 कप सिजनबियो सॉल्ट हाफ टीस्पून बटर 2 टेबल स्पून नी ऑयल रिफाइंड ऑयल और सिजनबियो बसु या कोई हजी सॉल्ट हापचलसी मैदा सिदा और मिक्स तौबदा फजन तौबा यानबा हजी कनो से एक्टिवेट तौनबा ईस्ट से एक्टिवेट तौनबा ईस्ट से हापचिन बिरो संगोमदा मिल्क ता हापचिन बिरो अदुगा मिक्स तौसलगा थंबा यारानी अदगी अखोई से मिक्स तौरसी ngasai sugar हाप ट्रसु याय आईडी यूज तौजररोय हजी ईस्ट से एक्टिवेट ओरे संगोम से ठीक ओरे बनिना को एक्टिवेट ओरे ब खांगे न मैदादा हजी हापचलगा तुलसी तोपर मतमदा फजना मिक्स तो बियो अदुगा खरा कुइना तो पियो कइगिनो हैव द मैदा से अनो तौननबा सॉफ्ट ओइननबा बन फजना लांगा ओइननबा अनुगा तोपर अहामदा दि चोचो लाउनो तो पियो मिल्क से कोनट्रसु खरा हापचन बियो कजु काइते हजी अखोई बटर से 1 टेबलस्पून हापचन लसी अदुगा तो तोइनी रिफाइंड ऑयल लसी लसु याय मसे होरेन 1 टेबलस्पून नमना होरेन तैनब थमसी बटर बंदा अखोई हजिक तन से फजना तोटप लोरे याम सॉफ्ट होना तोटप लोरे हजिक कवर तौरसी प्लास्टिक फॉइल नत्रगना एनी सनाना तौरसु याय अदुगा 3 hours to 4 hours थमसी हजिक मैदा से पुंग मरी की मतुंगदा डबल दगी हेना काखलमे याम फजरे सेजी याम फजरे हजे कोई अमु मैदा खितंग हापगा तोथोसी अदो तोटप मतमदा हामबदा खुबावना पुरा नमदबिगनु खुदुम तारगा नमदबियो खुद लोइनमक स्टिक तौदनबा नपतनबा कोई हजिक फजना तोटप लोइरे अदुना मतुम मचा मचा ताथोसी हजिक कौन से ऑयलिंग तौरबनी ऑयल तैबिरो मखासिदा स्टिक तौदनबा दुगा हापचलसी मतुम तारा तारगा कोई से मतुम ताव मतमदा पुराना राउंड इन ताब नतबा सुम तकिन तौसन बदो मनुंग सुम मखारो द तकिन तौसन बियो अदुगा थंबियो हजे कोई मतुम ताब लोइरे लोइसलया 250 ग्राम की मैदाना कोई बन मतुम से 8 कुंबा थोप यानी अदो इना मंगा खतंग तौजरेगिदी हजी अखोई से ngahaktang amuk plastic natraga sana clean hoiba sana amana khumjalaga 30 minutes thamase oven da haptringai da हजी अखोई से
ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯊꯝꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯑꯣꯚꯦꯟꯗ ꯍꯥꯞꯄ ꯌꯥꯔꯛꯑꯅꯤ ꯌꯦꯡꯉꯨ ꯁꯤ ꯐꯖꯅ ꯁꯣꯐ ꯑꯣꯏꯔꯦꯕ ꯈꯪꯕ ꯉꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯦꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯪꯒꯣꯝ ꯈꯤꯇꯪ ꯇꯩꯍꯧꯁꯦ ꯕꯟ ꯃꯊꯛꯇ ꯁꯪꯒꯣꯝ ꯇꯩꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯣꯐꯠ ꯑꯣꯏꯅꯅꯕꯅꯤ ꯑꯗꯣ ꯃꯤ ꯈꯔꯅꯗꯤ ꯁꯪꯒꯣꯝꯒ ꯁꯨꯒꯔꯒꯨꯝꯕꯒ ꯃꯤꯛꯁ ꯇꯧꯔꯒ ꯇꯩꯅꯩ ꯑꯗꯣ ꯑꯩꯗꯤ ꯁꯨꯒꯔꯁꯦ ꯁꯨꯊꯥꯛ ꯊꯥꯛꯆꯗꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯡꯕ ꯊꯥꯛꯄꯗ ꯑꯗꯨꯅ ꯇꯩꯍꯧꯔꯁꯤ ꯇꯩꯔꯒ ꯁꯣꯐꯠ ꯑꯣꯏꯅꯅꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯡꯗ ꯁꯣꯜꯠ ꯈꯔ ꯍꯥꯞꯄꯒ ꯊꯥꯡꯒꯠꯄꯤꯌꯨ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯊꯥꯡꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯟ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯈꯥꯡ ꯃꯅꯨꯡꯗ ꯁꯤ ꯄ꯭ꯂꯦꯠꯁꯦ ꯍꯥꯞꯄꯒ ꯀꯚꯔ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯗꯒꯤꯅ 15 ꯐꯥꯎꯕ ꯕꯟꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯚꯟꯗ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ 180 ꯗꯤꯒ꯭ꯔꯤꯗ 5 ꯃꯤꯅꯤꯠꯁꯀꯨꯝꯕ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯔꯒ ꯑꯗꯨꯒ ꯑꯣꯚꯟꯒꯤ 3rd ꯔꯦꯛꯇꯣ ꯑꯗꯨꯗꯩꯗ ꯇꯧꯔꯒ ꯃꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ ꯊꯝꯕꯤꯔꯣ ꯑꯗꯨꯒ 15 ꯃꯤꯅꯤꯠꯁꯀꯨꯝꯕꯗ 180 ꯗꯤꯒ꯭ꯔꯤꯗꯗꯤ 15 ꯃꯤꯅꯤꯠꯁꯇ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯕꯟꯁꯦ ꯐꯖꯅ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯗꯣ ꯍꯥꯞꯆꯟꯖꯈ꯭ꯔꯒꯦ ꯑꯩ ꯑꯣꯚꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎ ꯁꯥꯕ ꯂꯣꯏꯔꯦ ꯄꯥꯎ ꯁꯥꯕ ꯂꯣꯏꯔꯦ ꯁꯤ ꯌꯥꯝ ꯁꯣꯐꯠ ꯑꯣꯏꯔꯦ ꯑꯗꯣ ꯁꯤ ꯃꯊꯛꯁꯤꯗ ꯕꯇꯔ ꯈꯤꯇꯪ ꯅꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯥꯛꯈꯤꯕ ꯕꯇꯔꯗꯨꯅꯤ ꯁꯤ ꯕꯟ ꯃꯊꯛꯇ ꯐꯖꯅ ꯅꯥꯟꯕꯤꯔꯣ ꯁꯣꯐꯠ ꯑꯣꯏꯅꯅꯕ ꯍꯧꯖꯤꯛ ꯕꯟꯁꯦ ꯁꯣꯐꯠ ꯑꯣꯏꯔꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯔꯥ ꯁꯦꯝꯅꯅꯕ ꯇꯧꯔꯁꯤ ꯃꯁꯥꯂꯥ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯒꯦ ꯕꯣꯔꯥ ꯁꯦꯝꯅꯅꯕ ꯃꯣꯔꯣꯛ ꯃꯀꯨ ꯁ꯭ꯄꯨꯟ ꯑꯃ ꯍꯪꯒꯥꯝ ꯃꯔꯨ ꯁ꯭ꯄꯨꯟ ꯑꯃ ꯇꯔꯃꯔꯤꯛ ꯈꯔ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯑꯃ ꯑꯣꯅꯤꯌꯟ ꯑꯃ ꯖꯤꯔꯥ ꯄꯥꯎꯗꯔ ꯑꯃ ꯈꯔ ꯀꯔꯤ ꯂꯤꯞꯁ ꯈꯔ ꯑꯗꯨꯒ ꯄꯣꯇꯦꯇꯣ ꯃꯔꯤ 4 ꯃꯤꯗꯤꯌꯝꯅꯤ ꯆꯣꯞ ꯇꯧꯕꯤꯔꯣ ꯕꯣꯏꯜ ꯇꯧꯔꯒ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯁꯤ ꯑꯗꯨꯒ 2 ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯣꯏꯜ ꯍꯩꯔꯁꯤ ꯑꯣꯏꯜꯁꯦ ꯍꯩꯕꯤꯔꯣ ꯍꯧꯖꯤꯛ 2 ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯉꯧꯕ ꯍꯧꯔꯁꯤ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯎ ꯈꯔ ꯁꯥꯔꯦ ꯍꯪꯒꯥꯝ ꯃꯔꯨ ꯊꯥꯗꯔꯁꯤ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯇꯤꯁꯄꯨꯟ ꯃꯆꯥ ꯑꯃ ꯊꯥꯗꯔꯁꯤ ꯁꯤ ꯈꯤꯇꯪ ꯀ꯭ꯔꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯄ꯭ꯔꯞ 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 ꯄꯣꯈꯥꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯄꯠꯇꯥ ꯊꯥꯛꯑꯁꯤ ꯀꯔꯤ ꯄꯠꯇꯥꯁꯦ ꯄꯥꯝꯗ꯭ꯔꯗꯤ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯣꯅꯤꯌꯟꯅ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯣꯅꯤꯌꯟ ꯊꯥꯛꯑꯁꯤ ꯑꯩ ꯒꯥꯔꯂꯤꯛꯀ ꯀꯩꯅꯣꯒ ꯖꯤꯟꯖꯔꯒꯗꯤ ꯊꯥꯛꯆꯗ꯭ꯔꯦ ꯑꯗꯣ ꯁꯣꯝꯅ ꯄꯥꯝꯕꯤꯔꯗꯤ ꯊꯥꯛꯄꯤꯕ ꯌꯥꯏ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯗꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯆꯜꯂꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯩꯗꯤ ꯑꯃꯈꯛꯇꯪ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯒꯠꯀꯦ ꯌꯥꯏ ꯍꯟꯊꯒꯦ ꯌꯥꯏ ꯍꯥꯞꯄꯣꯏꯒꯦ ꯌꯥꯏ ꯖꯤꯔꯥ ꯄꯥꯎꯗꯔꯗꯣ ꯇꯤꯁꯄꯨꯟ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤꯗꯤ ꯌꯥꯏꯉꯪꯗꯣ ꯇꯤꯁꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯊꯥꯛꯆꯟꯕꯤꯒꯅꯨ ꯇꯤꯁꯄꯨꯟꯁꯦ ꯆꯞꯇꯤ ꯆꯥꯔꯦ ꯑꯗꯩ ꯃꯣꯔꯣꯛ ꯑꯉꯥꯡꯕꯗꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁꯨꯖꯔꯁꯨ ꯌꯥꯏ ꯑꯗꯣ ꯁ꯭ꯄꯨꯟ ꯃꯆꯥ ꯇꯤꯁꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤꯗꯤ ꯉꯥꯛꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯉꯧꯕꯤꯔꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯨꯠꯂꯒ ꯊꯝꯈꯤꯕ ꯑꯂꯨꯁꯤꯡꯗꯣ ꯐꯖꯅ ꯆꯣꯞ ꯇꯧꯔꯁꯤ ꯆꯣꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯁꯥꯂꯥꯁꯤꯡꯁꯤꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯉꯧꯃꯤꯟꯅꯔꯁꯤ saltꯊꯥꯛꯄꯤꯔꯣ 1 teaspoon ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯤ ꯂꯣꯏꯔꯕꯅꯤꯅ ꯁꯥꯏꯗ ꯊꯝꯃꯁꯤ ꯑꯗꯨꯒ ꯃꯁꯤ ꯏꯪꯊꯍꯜꯂꯁꯤ ꯑꯩꯈꯣꯏ ꯕꯣꯔꯥ ꯁꯦꯝꯅꯅꯕ ꯕꯦꯁꯟ ꯇꯣꯠꯂꯁꯤ ꯕꯦꯁꯟꯗꯨꯗ ꯃꯣꯔꯣꯛ ꯃꯀꯨ ꯈꯤꯇꯪ ꯁ꯭ꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤꯗꯤ ꯌꯥꯏꯉꯪ ꯁ꯭ꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯩ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯦꯁꯟꯁꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯇꯣꯠꯂꯁꯤ ꯇꯣꯠꯄꯗ ꯌꯥꯝ ꯃꯍꯤ ꯂꯥꯡꯍꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯕꯦꯁꯟꯁꯤ ꯐꯖꯅ ꯊꯤꯠꯄ ꯂꯣꯏꯔꯦ ꯁꯤ ꯌꯥꯔꯅꯤ
ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯪꯍꯜꯂ ꯊꯝꯈꯤꯕ ꯑꯂꯨꯗꯣ ꯐꯖꯅ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯒ ꯀꯣ ꯃꯇꯨꯝ ꯇꯥꯔꯁꯤ ꯃꯇꯨꯝ ꯃꯆꯥ 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 ꯇꯥꯔꯒ ꯇꯥꯎꯗꯣꯔꯕꯅꯤ ꯑꯩꯈꯣꯏ ꯊꯥꯎ ꯍꯩꯔꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯕꯤꯔꯣ ꯑꯩꯈꯣꯏꯅ ꯁꯤ ꯃꯇꯨꯝ ꯇꯥꯕ ꯂꯣꯏꯔꯀꯥꯟꯗ ꯐ꯭ꯔꯤꯖꯇ ꯃꯤꯅꯤꯠ 5-10 ꯊꯝꯒꯦꯁꯨ ꯌꯥꯏ ꯊꯝꯃꯣꯏꯁꯨ ꯌꯥꯏ ꯑꯩꯗꯤ ꯊꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯨꯝ ꯇꯥꯕꯁꯦ ꯂꯣꯏꯔꯦ ꯊꯥꯎ ꯍꯩꯕꯤꯔꯣ ꯊꯥꯎ ꯍꯩꯔꯒ ꯕꯦꯁꯟꯗ ꯉꯁꯥꯏꯒꯤ ꯑꯂꯨꯗꯣ ꯃꯇꯨꯝ ꯇꯥꯈꯤꯕꯗꯣ ꯂꯨꯞꯄꯤꯔꯒ ꯇꯥꯎꯕ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯠꯅꯤ ꯑꯃꯨꯛ ꯁꯦꯝꯃꯁꯤ ꯁꯤꯒ ꯆꯥꯅꯅꯕ ꯁꯦꯖꯃꯤ 2 tablespoon ꯇꯔꯃꯔꯤꯛ 1/2 spoon ꯒꯥꯔꯂꯤꯛ 5-6 ꯑꯃ ꯑꯗꯒꯤ ꯑꯥꯜꯃꯟ ꯅꯠꯇ꯭ꯔꯒ ꯀꯣꯀꯣꯅꯠ ꯂꯧꯁꯤ ꯄꯥꯎꯗꯔ ꯇꯥꯍꯟꯁꯤ ꯁꯣꯜꯠ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯍꯋꯥꯏꯅꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯈꯔ ꯑꯃꯒ ꯉꯧꯔꯁꯤ ꯒꯥꯔꯂꯤꯛꯀ ꯂꯩꯕꯥꯛ ꯍꯋꯥꯏ ꯀꯩꯀꯥꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯅꯕ ꯍꯥꯟꯅ ꯉꯧꯒꯗꯕꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯦꯖꯃꯤ ꯀꯩꯀꯥ ꯊꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯍꯋꯥꯏꯁꯤꯒ ꯆꯅꯝꯁꯤꯒ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯞ ꯇꯧꯕꯐꯥꯎꯗ ꯉꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯁꯥꯂꯥ ꯃꯌꯥꯝꯗꯣ ꯊꯥꯛꯁꯤ ꯃꯁꯥꯂꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯤꯡꯗꯣ ꯁꯤ ꯁꯦꯖꯃꯤ ꯃꯔꯨꯅꯤ ꯁꯦꯖꯃꯤ ꯃꯔꯨꯁꯤ ꯊꯥꯛꯑꯁꯤ स्पून टेबल स्पून अचौबा अनीगुंबा थाकपियो अमा नत्रगा अनी याय अदो आइदि अनी थाए अदुगा ओटपिरो हुजिक आलमंड पाउडर थासी आलमंड पाउडर सी 3 tablespoon नी आलमंड पाउडर फंगदगना कोकोनट पाउडर 3 tablespoon थाकपिरो अदुगा मिक्स तौबिरो ngoबिरो फ्लेम दी अदो खरा स्लो फ्लेम द तौबियु चाकथेक तनबा यांग खितंग चाइसबिरो दे मिक्स तौबिरो यांग से चाइर मतुंगदा अमा याम कना थाबिगनु काथेखिनी अदे ओलो मतुंगदा मोरोक खितंग अमुक चाइरसी मोरोक तो टेबल स्पून अमा हापसु याय अदगिदी खितंग हंदरसु याय चानिंग बदा डिपेंड तौरे मोरो हाप मतुंगदी याम कुइ ngoबिगनु लोरे होजे अखोय मुथलसी ग्राइंड तौबा लोरे हजे येंगो हजरे से सॉल्ट थासी हजे अखोय चटनी से सेंबा लोरे अदुना बंदो होरेन मयाय द खाइदोगा वड़ा से हापट्रिगे चटनी से तैर दबनी तैर मतुंगदा वड़ा दो हापगा कोई चारसी हजे रेडी ओरे सी हौबा लोरे हजे चारसे Món vada bò cam hàu ấy